district ki Tupul da Jingning Khaibada Territorial Army gi personnel yauna miyoi nipan laikhidrei. Miyoi taraga humdoi romna kanba ngamhore aduga miyoi nifuga manga romna fumjin khibadagi thiba khangdana leidi. Hauzik Jingning Khaibadu da fumjin kraba miyoi sing Indian Army, Assam Rifles, NDRF, SDRF District Administration yauna khunja singna kannana bagi thabak kanna chathari. Impact News fangba pauda Jingning Khaidibam mafamadu Imphal Jiribam Railway Line gi Tupul da Railway Infrastructure samgat sagatna bagi thabak chathariba Tupul Yard Railway Construction Camp laidiba mafamamani. Jingadu Ningkhaibada Construction Camp madu yauna mafamadu bo ngak sena balaidiba 107 Territorial Army ki camp su chanthakiduna fumjin khibani haide. Mafamadu da Jingning Khaibagi thawdok asiga mari leinana hangliba control room dagi fangba pauda laikidaba sing adugi manungda taret amana Territorial Army ni aduga amana labor ni haide. Indian Army, Assam Rifles, NDRF, SDRF District Administration yauna khunja singna Territorial Army ki personal taret yauna miyoi taraga humdoirom rescue tawbu ngamkhrei. Rescue tawkraba sing asigi manungda Territorial Army ahum amasung lever ahum Fibam Luna Sokpadagi Imphal da Layang Indian Army ki helicopter sizinaduna pukre haide. Hauzik Territorial Army ki personal kunganito yauna thiba khangdana laidiba sing kannana ba raiba machinery sing sizinaduna rescue operation chathari haide. Jingning Khaibadu da chentharaki ba chinglaibang na ijai turel da taduna thumjin kibadagi dam amagum ising Hankalakre Nonegidi Sina Mafamadu the Lady Sing Turel Maril the Gisafagada Bamafam Sing da Changjafam Logduna Laina Bakhangan Krehaidi.